Hello guys, ma'am ngasi ko. Ma'am kita video mo pula ngasi video si kaino hayo matanda. Abi kai ke sa. Kushil hang na dini ba. Ato kushil lam khai choi ba. Ama shora ga dini ma'am. So, sine ko. Sine ne mai bo wai tha da bi. Ai powder khara hap sin ge ma'am ko. Ngasi video si ma'am ngai ni kali. Ato question siya ibani ki wani question tawrage ba di imung manung di already get di ma'am koi thaba kana dre video hong tawr chi ko adi question je ayana ngi na wanda abi ibani ne na yan hana khangna ki ba tha do kai tha ibani na khangna ba tha do November 2010 2019 Sumi ko ma'am ay nang mga ko ay ki full name nangi full name nang abi ki full name si Parmeshwari sumi tu ni matang ko sa lahang ngi ko aina nangonda tahonning ba hata ai ko di pam je ba point ho tang haron kia ra galai ba chumi ko that's right adegi samsang ba that's right adegi amana haro nok la galai ba nok la galai ba adu tai pakung kita ngau hatte am haro no pa mi ku ni pa me nga te nok la galai ba ji sao bo thok ta ba sao ni nga jo ne sao bo thok ta bi da nok la galai ba de nok la ga pa nok pa na ta ba sao ni la ga jo ma pan thong da nok la galai ba sao bo to thamoi da thamaga chume aina ra ma thang aina kwai da gi pamjaba color se kai nang na kwa di pam jam color green la le as the green ni kai no na the green ni hai tu ti hai de red adu di asi som tan ni Kau jangan mau tengah ni patron. ai mu tau ko ai ko ni ne silak pa numit to tarikan aro Ini jalan ke betul. iban ni silak ki numit to na tarik ai numit to kai det kya do Aitin. det aitin betul. tin chum ba chum ka lo chum la nam la le ko dia 19 ni dia 19 di pung tiada ai nang pro pa pung tara makai da dai yum ne na pusil se ne ai na tra Aji deh cuma tahu rokok itu apa ini? sini Ada sih. ma'am sini Nak itu. ma dia melanti matang ko salang laki ma'am ai ne kwa di nusi ba misang ko lay ba isa ka na Ay, cuma cuma ini. cuma yang cuma ko asa yam cuma le Itu. Sana kiba mau. Kata ay question na nga ni. Ay na kwai ta kiba si kanino.
ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤ ꯑꯍꯤꯡꯗꯒ ꯅꯣꯡ ꯈꯜꯂꯛꯄꯁꯤ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯆꯨꯝꯃꯦ ꯑꯩ ꯀꯣꯏꯁꯟ ꯑꯃ ꯍꯪꯒꯦ ꯅꯪꯅꯁꯨ ꯉꯁꯥꯏ ꯍꯪꯈ꯭ꯔꯦꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯃꯆꯨꯁꯦ ꯀꯔꯤ ꯃꯆꯨꯅꯣ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯋꯥꯏꯠ ꯆꯨꯝꯕ ꯋꯥꯅꯤ ꯋꯥꯏꯠꯇ ꯌꯥꯎꯕꯅꯤ ꯑꯩꯅꯀꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯪ ꯉꯁꯥꯏꯅ ꯆꯦꯟꯕ ꯍꯪꯈꯤꯕꯅꯤꯀꯣ ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯆꯦꯟꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠꯇꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 26 2019 ꯆꯦꯜꯂꯛꯄ ꯅꯨꯃꯤꯠ 8 ꯁꯨꯕꯗ ꯍꯣꯡꯕꯤꯔꯤꯅꯤ ꯈꯥꯎꯖꯩꯗ ꯑꯗꯨꯁꯨ ꯃꯊꯪ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦꯀꯣ ꯑꯩꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯃꯤꯁꯛ ꯑꯃꯈꯛ ꯂꯩꯌꯦꯕ ꯃꯤꯁꯛꯁꯦ ꯍꯥꯏꯗꯤ ꯐꯨꯔ ꯍꯦꯛꯇ ꯀꯤꯅꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯍꯥꯏꯗꯤ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯋꯥꯍꯩ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯃꯤꯁꯛ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯁꯤ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯇꯥꯃꯣ ꯇꯥꯃꯣꯅꯤ ꯀꯩꯅꯣ ꯏꯇꯩ ꯂꯥꯜꯂꯦꯀꯣ ꯀꯩ ꯑꯕꯤꯅꯦ ꯃꯔꯝꯗꯤ ꯍꯣꯏ ꯑꯩꯒꯤ ꯗꯗꯥ ꯍꯣꯏ ꯑꯗꯒꯤ ꯏꯃꯥ ꯍꯣꯏ ꯀꯤꯌꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯁꯨ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯉꯁꯤ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯗꯤ ꯏꯕꯥꯅꯤꯒꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯏꯃꯨꯡ ꯄꯨꯁꯤꯜꯂꯛꯑꯕꯅꯤꯅ ꯍꯣꯏ ꯑꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯦ ꯑꯕꯤꯅꯦꯕ ꯑꯕꯤꯅꯀꯣ ꯑꯃꯨꯛꯀ ꯁꯨꯃꯥꯏꯅ ꯁꯨꯒꯠꯂꯛꯄꯁꯦ ꯁꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯂꯥꯜꯂꯕꯅꯤꯅ ꯀꯩꯗꯧꯅꯤ ꯀꯨꯆꯨꯒ ꯑꯩꯈꯣꯏꯗꯤ ꯃꯝꯕꯅꯤꯅ ꯄꯥꯎꯗꯔꯁꯦ ꯉꯁꯤꯅ ꯂꯥꯏꯠ ꯑꯣꯏꯔꯣ ꯇꯝ ꯁꯤꯅ ꯂꯥꯏꯠꯅꯤ ꯌꯥꯗ ꯆꯪꯍꯟꯕ ꯌꯥꯗ ꯆꯪꯒꯦ ꯇꯧꯋꯦ ꯑꯩ ꯑꯅꯤꯔꯛ ꯁꯨꯔꯦꯅꯦ ꯃꯥꯗꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯑꯩ Matang nang question nang turn tama ni. ꯑꯩ ꯑꯅꯤ ꯁꯨꯔꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯇꯟꯕꯁꯤ ꯀꯩꯅꯣ Nang kwai tan majira. Pukhi chou agoi pukhi chou budi ising sokpa. Chumi la lero. ꯆꯨꯝꯃꯦ Chumi ko. Matang question hangge ko. Aina ne thawai noi gi da milam ko yaw gi ba. Numitse ai nang da hagi ba. Ai di nang na ai gi nakta la ba tung da. Ado numisik kari ai di ai kwai thawai kwai noi gi da ba se. Kari matang da noi da ko. Ai thawai noi da ba. Numina ti koi nang se. Ai di noi ki ji ba gi maram do. Tharo. ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯁꯦꯟꯁꯨ Seren tawre. ꯑꯩ ꯁꯦꯟ ꯇꯧꯔꯦ Ma'am ai hagi ko. Aina YouTube si hawalak pa matandane. YouTube si kaya ni mi na ngon da ti nga kon numilam yogi ba. Ko lekkai gi ahan sing na tare ni. Di kaya ni as ata yam tamoy jam ti gai abera in tam la ibani kapmin na ri ni ba. Ado ma ka gam tre atuna. ꯑꯗꯨ ꯅꯠꯇꯕ ꯃꯥꯟꯕꯩꯅꯤ ꯑꯩ ꯃꯥꯏ ꯄꯟꯅ ꯇꯧꯔꯛꯀꯅꯨ Asal pada lay. Au, ada lay. Matang nang question turn tayo. Ay, ko sa tayo. Matang question. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯗ꯭ꯔꯦꯁꯇꯨ ꯀꯔꯤꯅꯣ Nang kwaligi pamba dress. Nang kwaligi pamba dress ni sari. ꯑꯩꯕꯨ ꯁꯥꯔꯤꯁꯦ ꯄꯥꯝꯃꯤ ꯅꯍꯥꯟꯂꯦꯀꯣ Kali. ꯐꯅꯦꯛ ꯁꯦꯠꯄꯅꯤ ꯀꯩꯅꯣ Kaya na ako na sari set pine sari rin yung arang dali.
ꯑꯩꯗꯤ ꯁꯨꯝ ꯁꯥꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯝꯕꯗꯤ ꯑꯩ ꯀꯟꯅ ꯍꯥꯞꯄꯅꯦ ꯃꯥꯅ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟꯅ ꯁꯥꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩ ꯃꯥꯅ ꯑꯔꯨ ꯁꯣꯠꯄ ꯊꯤꯔꯒꯅꯦꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯁꯥꯔꯤꯗꯨ ꯁꯨꯝ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯐꯅꯦꯛꯅꯤ ꯃꯥꯏ ꯇꯪꯈꯥꯏ ꯅꯥꯀꯟ ꯑꯃꯗꯨꯅꯦ ꯃꯥꯏ ꯇꯪꯈꯥꯏ ꯆꯥꯛꯄ ꯃꯊꯪ ꯑꯩꯒꯤ ꯅꯠꯇꯦ ꯃꯊꯪ ꯑꯩꯒꯤ ꯇ꯭ꯔꯟ ꯇꯥꯔꯦ ꯍꯪꯒꯅꯤ ꯅꯞꯀꯟ ꯃꯌꯥꯝ ꯑꯃ ꯎꯐ ꯀꯩ ꯍꯤꯡ ꯆꯥꯕ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟꯒꯤ ꯑꯃꯨꯛ ꯍꯪꯉꯒꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯃꯤꯠ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯕꯗꯨꯗꯤ ꯀꯩꯗꯣ 이번에 등록해보니 ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯈꯤꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪꯅ ꯂꯩꯔꯕ ꯃꯇꯨꯡꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯋꯦꯕ luhongmo numit ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯑꯁꯤ ꯅꯨꯃꯤꯠ ꯌꯥꯝ ꯉꯥꯎꯋꯦꯕ ꯑꯗꯣ ꯍꯣꯏ ꯑꯉꯥꯡ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒꯁꯨꯅꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯈꯤꯕ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯒꯗꯤ ꯍꯣꯏ ꯃꯌꯥꯝꯕꯨꯗꯤ ꯃꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯑꯩꯒꯤ ꯆꯦꯜꯂꯒ ꯐꯥꯎ ꯑꯩ ꯊꯥꯖꯗꯦꯗꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯆꯈꯤꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯣ ꯂꯨꯍꯣꯡ ꯅꯨꯃꯤꯠꯁꯦ ꯁꯤꯗꯩꯗꯤ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯨꯗꯩꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯃꯥꯅ ꯍꯦꯟꯗꯣꯛꯑꯔꯣꯏꯗꯅꯀꯣ ꯑꯗꯨꯅ ꯁꯤ ꯅꯨꯃꯤꯠꯁꯤ ꯍꯔꯥꯎꯈꯤ ꯌꯦꯡꯉꯣ ꯑꯁꯤ ꯁꯨꯝ ꯂꯥꯟꯅ ꯈꯜꯂꯝ ꯇꯣꯛꯀꯅꯤꯀꯣ mana ai questioniko aigi date of birth ꯅꯪꯒꯤ ꯗꯦꯠ ꯑꯃ ꯏꯔꯥꯏ ꯂꯥꯏꯕꯗꯨꯕꯨ ꯑꯗꯨꯗꯤ 2000ꯒꯤ ꯑꯣꯛꯇꯣꯕꯔ ꯗꯦꯠ ꯀꯌꯥ ꯃꯥꯜꯂꯤ 11 me ꯅꯪ ꯃꯥ ꯍꯪꯒꯦ ꯑꯩꯅꯀꯣ ꯑꯕꯦꯗ ꯍꯥꯏꯗꯤ ꯑꯣꯀꯨꯄꯦꯁꯟ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕ ꯀꯩꯅꯣꯝꯃ ꯂꯩꯌꯦꯕ ꯁꯤꯟꯐꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯤꯟꯐꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯑꯣꯏꯕꯗꯤ ꯌꯥꯏ ꯑꯣꯏꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯕꯦꯗ ꯊꯝꯕ ꯗ꯭ꯔꯤꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯊꯝꯕ ꯗ꯭ꯔꯤꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯗ꯭ꯔꯤꯝꯁꯤ ꯀꯔꯤ teacher adubudi hairami ꯆꯨꯝꯃꯤꯀꯣ ꯑꯕꯦꯁꯦ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯒꯦꯕ ꯃꯥ ꯀꯣꯂꯦꯖ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯜꯂꯛꯑꯒ ꯃꯥ ꯑꯣꯖా ꯑꯣꯏꯍꯟꯅꯤꯡꯉꯦꯒ ꯈꯜꯂꯤꯅꯤꯀꯣ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯃꯦꯠꯁ ꯀꯔꯤ ꯆꯤꯟꯗꯨꯅꯤ ꯅꯨꯄꯤꯅꯤ ꯑꯗꯣ ꯕꯥꯏꯑꯣꯂꯣꯖꯤꯗ ꯕꯣꯠꯅꯤꯗ ꯅꯩꯊꯔꯦꯅ ꯑꯣꯅꯔꯁ ꯇꯧꯔꯦ ꯃꯨꯛꯇꯤꯅꯦꯕ ꯃꯌꯥꯝꯁꯨ ꯊꯤꯅ ꯄꯣꯠꯇꯣ ꯇꯈꯥꯏ ꯑꯩ ꯃꯥ ꯌꯦꯡꯉꯦ ꯏꯁꯥ ꯀꯤꯕ ꯌꯥꯎꯁꯤꯜꯂꯛꯑꯦ next question niko ꯑꯩꯈꯣꯏꯅꯤꯅꯅꯦ ꯈꯪꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯛꯄꯗꯒꯤ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯕꯥꯅꯤꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯩꯅ ꯑꯍꯥꯟꯕ ꯅꯪꯒ ꯑꯩꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯒꯤ ꯀꯂꯔꯗꯣ ꯀꯩꯅꯣ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯇꯨꯒ ꯑꯗꯨꯒ ꯀꯂꯔ ꯑꯍꯥꯟꯕ ꯎꯅꯈꯤꯕ ꯑꯍꯥꯟꯕ ꯎꯅꯕ ꯍꯥꯏꯁꯤ ꯁ꯭ꯀꯨꯜꯒꯤꯗꯨ ꯅꯠꯇꯕꯤꯗ ꯑꯍꯥꯟꯕ 이반이나 ꯀꯣꯏꯕ ꯆꯠꯄꯗ ꯗ꯭ꯔꯦꯁꯇꯣ ꯐꯨꯔꯤꯠꯅ ꯑꯃꯨꯕ ꯑꯗꯨꯒ ꯐꯅꯦꯛꯅꯅꯦ ꯒ꯭ꯔꯤꯟ ꯀꯂꯔ ꯆꯨꯝꯃꯤꯀꯣ ꯌꯦꯁ ꯑꯗꯨꯒ ꯑꯩ ꯍꯪꯒꯦ ꯑꯩꯅꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡꯁꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯁꯥꯖꯦꯟ ꯍꯣꯏ ꯃꯌꯥꯝ ꯁꯥꯖꯦꯟꯕꯨꯗꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯁꯥꯖꯦꯟꯁꯨ ꯀꯌꯥ ꯀꯟꯅ ꯊꯥꯎ ꯄꯥꯝꯗꯦꯕ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯕ ꯍꯤꯟꯖꯥꯡ ꯑꯃ ꯂꯩꯌꯦꯕ ꯃꯅꯥ ꯃꯁꯤꯡꯗ ꯑꯗꯨ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯀꯥꯡꯁꯣꯏ ꯂꯥꯜꯂꯤꯀꯣ ꯃꯌꯥꯝ ꯑꯩ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯅꯤꯀꯣ ꯁꯨꯝ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯗ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯏꯔꯣꯝꯕ ꯃꯐꯣꯟ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯃꯔꯨꯗꯤ ꯀꯌꯥ ꯀꯟꯅ ꯄꯥꯝꯗꯦꯕꯀꯣ
ꯑꯗꯨꯅ ꯑꯩ ꯁꯣꯏꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯦꯜꯂꯦꯀꯣ ꯃꯁꯤꯡꯁꯦ ꯑꯩꯅ ꯇꯩꯊꯣꯛꯄꯅꯦ ꯃꯥꯅ ꯑꯩ ꯅꯥꯀꯟ ꯅꯥꯀꯟ ꯇꯧꯕꯅꯤꯅꯀꯣ ꯃꯥꯕꯨ ꯂꯥꯏ ꯑꯩꯗꯤ ꯑꯅꯤꯅꯤ ꯄꯨꯟꯅꯅꯦ ꯃꯥꯏꯁꯦ ꯑꯁ ꯃꯌꯥꯝꯒꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯕꯝ ꯋꯥꯎ ꯑꯩꯅ ꯍꯦꯜꯂꯦ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯦ ꯌꯦꯡꯉꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯃꯊꯪꯗ ꯀꯣꯏꯁꯟ ꯇꯔꯟ ꯇꯥꯔꯦ ꯑꯩꯒꯤꯔꯥ ꯑꯩꯒꯤ ꯍꯥꯏꯠ ꯀꯌꯥꯅꯣ ꯅꯪꯒꯤ ꯍꯥꯏꯠꯂꯣ ꯐꯤꯠ 5 ꯐꯤꯠ 5ꯅꯤ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯩꯗꯤ ꯆꯨꯝꯕ ꯃꯥꯅ ꯀꯥꯏꯗꯒꯤ ꯃꯥꯅ ꯅꯨꯡꯁꯤꯗꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯍꯪꯉꯛꯄꯗꯨ ꯑꯩ ꯈꯪꯉꯦꯕ ꯃꯥꯗꯤ ꯑꯩ ꯈꯪꯅ ꯅꯪꯕꯨ ꯅꯨꯄꯥ 3 ꯈꯪꯅꯔꯤꯅꯦ ꯑꯩꯈꯣꯏꯗꯤ ꯁꯤꯡꯒꯜ ꯉꯥꯛꯇꯅꯤ ꯈꯪꯅꯔꯤꯁꯤ ꯂꯣꯏꯔꯦ ꯑꯩꯗꯤ ꯀꯣꯛꯇ꯭ꯔꯦ ꯑꯩ ꯀꯣꯏꯁꯟ ꯇꯥꯔꯝꯃꯅꯤꯀꯣ ꯑꯗꯒꯤ ꯃꯊꯪꯒꯤ ꯀꯣꯏꯁꯟꯁꯤꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯄꯥꯟ ꯆꯥꯔꯦ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯃꯌꯥꯝ ꯍꯪꯉꯁꯤꯀꯣ ꯑꯩꯈꯣꯏ ꯀꯤꯕ ꯂꯣꯏꯔꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯀꯗꯥꯏ ꯖꯒꯥꯗ ꯌꯦꯡꯉ ꯅꯨꯡꯁꯤꯔꯤꯅꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕ ꯍꯥꯏꯕꯅꯤꯀꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯀꯗꯥꯏ ꯖꯒꯥꯗ ꯌꯦꯡꯉ ꯅꯨꯡꯁꯤꯔꯤꯅꯣ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯅꯪꯒꯤ ꯁꯛ ꯀꯨꯆꯨꯗ ꯌꯦꯡꯉ ꯅꯨꯡꯁꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗ ꯌꯦꯡꯉ ꯅꯨꯡꯁꯤꯔꯤꯔꯥ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯔꯤꯁꯦ ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯥꯏꯔꯤꯛ ꯍꯩ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯑꯃꯨꯛꯀꯁꯨ ꯂꯥꯜꯂꯤ ꯅꯠꯇꯦꯀꯣ ꯃꯥꯁꯦ ꯑꯩꯅꯁꯨ ꯃꯥꯒ ꯈꯪꯅꯕ ꯃꯇꯝꯗꯅꯦ ꯃꯥꯁꯦ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯅꯁꯨ ꯈꯟꯈꯤꯑꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯉꯥꯏꯑꯕ ꯃꯥꯒꯤ ꯊꯃꯣꯏꯗꯅꯦꯕ ꯑꯗꯣ ꯃꯥ ꯂꯥꯏꯔꯤꯛ ꯍꯩꯕꯩ ꯑꯩ ꯃꯥꯏ ꯂꯥꯏꯔꯤꯛꯁꯤꯗꯤ ꯀꯌꯥ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯗꯣ ꯌꯨꯇꯨꯕ ꯃꯤꯗ ꯂꯥꯏꯔꯤꯛ ꯍꯩ ꯍꯥꯏꯕ ꯅꯠꯇꯦ ꯅꯪ ꯅꯍꯥꯟꯋꯥꯏ ꯍꯥꯏꯈꯤꯕꯗꯨ ꯃꯥꯟꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯥꯜꯂꯦꯅ ꯂꯥꯏꯔꯤꯛꯇꯤ ꯍꯩꯇꯦꯀꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯆꯥꯔꯦ ꯇꯩꯊꯣꯛꯄꯒ ꯆꯥꯕ ꯇꯪꯈꯥꯏꯃꯨꯛ ꯆꯥꯔꯦ ꯑꯩ ꯂꯣꯏꯔꯦ ꯃꯊꯪ ꯀꯣꯏꯁꯟ ꯅꯪ ꯇꯔꯟ ꯇꯥꯔꯝꯃꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯤ ꯅꯪꯅ ꯊꯕꯛ ꯇꯧꯔꯝꯃꯣ ꯍꯥꯏꯔꯒ ꯇꯧꯔꯝꯗꯕ ꯂꯥꯜꯂꯦ ꯀꯩ ꯑꯗꯨ ꯅꯠꯇꯕ ꯀꯔꯝꯕ ꯂꯩꯔꯤꯒꯦ ꯅꯪꯅ ꯌꯨꯝꯗ ꯂꯩꯇꯕ ꯑꯩꯒꯤ ꯇꯥꯔꯦ ꯍꯥꯞ ꯇꯥꯕꯅꯤ ꯇꯧꯔꯦꯟ ꯃꯥ ꯑꯩꯒ ꯁꯤꯒꯤꯕꯨ ꯑꯩꯗꯤ ꯌꯥꯝꯃꯦ ꯑꯗꯨꯝ ꯇꯧꯔꯀꯣ ꯑꯩ ꯀꯂꯔꯁꯤꯒꯅꯦ ꯁꯤꯗꯤ ꯀꯔꯤ ꯃꯥꯜꯂꯤꯒꯦ ꯁꯛꯁꯤꯒ ꯍꯟꯗꯛ ꯆꯍꯤ ꯍꯟꯗꯛ ꯆꯍꯤ ꯌꯥꯎꯁꯪꯒꯤ ꯀꯥꯏ ꯏꯇꯩ ꯏꯅꯥꯎ ꯄꯥꯡꯊꯣꯛꯑꯦ ꯑꯩꯒꯤ ꯇꯟ ꯇꯥꯔꯝꯃꯅꯤ ꯍꯟꯗꯛꯇꯩꯗꯤ ꯍꯪꯉꯒꯦꯀꯣ ꯅꯉꯣꯟꯗ ꯃꯊꯪ ꯀꯣꯏꯁꯟꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯂꯥꯏꯔꯒ ꯂꯨꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯪꯅ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄꯗꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯒꯦꯕ ꯉꯁꯤ ꯍꯧꯖꯤꯛꯐꯥꯎꯁꯦ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯄꯗꯒꯤ ꯅꯪꯉꯣꯟꯗ ꯊꯕꯛ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯃ ꯇꯧꯍꯜꯂꯦ ꯃꯉꯣꯟꯗ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯔꯤꯀꯣ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯗꯕ ꯊꯕꯛ ꯑꯃꯈꯛ ꯂꯩꯌꯦꯕ ꯀꯔꯤ ꯊꯕꯛꯅꯣ ꯏꯁꯤꯡ ꯁꯣꯛꯇꯕ ꯆꯥꯛ ꯊꯣꯡꯅꯉꯥꯏꯒꯤ ꯏꯁꯤꯡ ꯁꯣꯛꯇꯕ ꯆꯨꯝꯃꯤꯀꯣ ꯉꯁꯤꯐꯥꯎꯗꯅꯦ ꯉꯁꯤꯐꯥꯎ ꯏꯁꯤꯡ ꯁꯣꯛꯇꯦ ꯑꯕꯦꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯕ ꯊꯕꯛꯇꯅꯦ ꯆꯥꯛ ꯊꯣꯡꯕ ꯏꯁꯤꯡꯁꯦ ꯃꯥ ꯉꯁꯤꯐꯥꯎꯗ ꯁꯣꯛꯂꯒ ꯆꯍꯤ 5 ꯂꯩꯔꯛꯄꯁꯦ ꯅꯣꯡꯃꯇ ꯀꯩꯅꯣ ꯇꯧꯔꯛꯇꯦ ꯑꯗꯨꯏ ꯃꯊꯪ ꯅꯪ ꯀꯣꯏꯁꯟ ꯇꯥꯔꯝꯃꯅꯤ ꯍꯜꯂꯣ ꯑꯩ ꯀꯣꯏꯁꯟꯅꯦꯕꯀꯣ
ꯁꯦ ꯑꯩꯁꯦ ꯀꯤꯕ꯭ꯔꯥ ꯀꯤꯗꯕ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯁꯤꯕꯣ ꯀꯣꯏꯁꯟꯅꯤ ꯀꯤꯕ꯭ꯔꯥ ꯀꯤꯗꯕ꯭ꯔꯥ ꯆꯥꯍꯟꯅ ꯐꯔꯗꯣꯏꯁꯤꯕꯣ ꯑꯁꯦꯡꯕ ꯍꯥꯏꯌꯣꯔ ꯀꯤꯕꯁꯤ ꯀꯤꯗ ꯀꯔꯤ ꯀꯤꯌꯦ ꯀꯤꯗꯤ ꯀꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯀꯤꯕ꯭ꯔꯥ ꯀꯤꯗꯕ꯭ꯔꯥ ꯃꯊꯪ ꯑꯩ ꯀꯣꯏꯁꯟ ꯇꯥꯔꯦꯀꯣ ꯅꯪꯉꯣꯟꯗ ꯌꯥꯝ ꯋꯥꯖꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯋꯥꯖꯕ ꯑꯩꯅ ꯁꯥꯎꯕꯁꯤꯅꯤ ꯀꯩꯅꯣ ꯋꯥꯏꯁꯦ ꯂꯥꯜꯂꯦ ꯑꯩ ꯁꯥꯎꯕꯗ ꯅꯠꯇ꯭ꯔ ꯅꯪ ꯃꯊꯥ ꯁꯥꯗꯅ ꯇꯧꯔꯤꯗꯣ ꯁꯥꯎꯈ꯭ꯔꯦꯅ ꯅꯠꯇꯦꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦꯕ ꯑꯕꯦꯁꯦ ꯃꯤꯒ ꯃꯤꯃꯥꯟꯅꯅ ꯂꯩꯍꯟꯕ ꯍꯥꯏꯗꯤ ꯁꯦꯠꯄ ꯆꯥꯕꯗ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯂꯩꯗꯅ ꯑꯩ ꯃꯇꯤꯛ ꯅꯤꯡ ꯊꯨꯡꯖꯗ꯭ꯔꯁꯨ ꯃꯥꯁꯦ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯋꯥꯖꯕꯁꯦ ꯑꯩꯅ ꯑꯕꯦꯁꯦ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯆꯥꯕ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯨ ꯆꯥꯕꯗ ꯁꯛꯀꯁꯦ ꯍꯣꯏ ꯑꯔꯣꯏꯕꯒꯤ ꯂꯥꯁꯀꯤ ꯀꯣꯏꯁꯟ ꯈꯪꯗꯕꯀꯣ ꯑꯗꯨꯗꯤ ꯑꯔꯣꯏꯕꯒꯤ ꯀꯣꯏꯁꯟꯗꯣ ꯈꯪ ꯇꯥꯔꯒꯗꯤ ꯍꯧꯗ꯭ꯔꯗꯤ ꯑꯩ ꯍꯩꯖꯤꯟꯅꯩ ꯐꯔꯦ ꯑꯗꯨꯗꯤ ꯃꯊꯪ ꯅꯪ ꯀꯣꯏꯁꯟ ꯇꯨꯟ ꯇꯥꯔꯦ ꯗꯗꯥꯅ ꯑꯩꯈꯣꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯩꯗꯧꯕ ꯂꯥꯛꯈꯤꯕꯅꯣ ꯑꯩ ꯅꯣꯏ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯂꯥꯛꯈꯤꯕ ꯑꯩꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯂꯝꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯨꯝ ꯗꯥꯏꯔꯦꯛꯇ ꯅꯪ ꯂꯥꯛꯈꯤꯕꯗꯣ ꯅꯪ ꯑꯩ ꯁꯥꯎꯅꯔꯒ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈꯤꯕ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯪꯉꯛꯇꯕꯒꯤ ꯅꯣꯏ ꯌꯨꯝ ꯊꯤꯔ ꯂꯥꯛꯄ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯆꯨꯝꯃꯦ ꯃꯊꯪ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯑꯒꯦꯀꯣ ꯐꯖꯅ ꯉꯧꯔꯦ ꯑꯩ ꯃꯊꯪ ꯀꯣꯏꯁꯟꯁꯤꯅꯅꯦ ꯅꯪ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯈꯤꯕꯗꯣ ꯇꯥꯔꯤꯛ ꯀꯌꯥꯗꯅꯣ ꯀꯩꯗꯧꯕ ꯂꯥꯛꯈꯤꯕꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕꯗꯣ ꯑꯩꯈꯣꯏ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯍꯥꯟ ꯍꯥꯟꯅꯗꯁꯨ ꯏꯍꯥꯟ ꯍꯥꯟꯅ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯁꯦ ꯑꯁꯤꯒ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯈꯤꯕꯅꯣ ꯑꯁꯤ ꯏꯀꯥꯏꯌꯦ ꯑꯗꯨꯕꯨꯔꯣ OBC ꯇꯥꯟꯊꯣꯛꯉꯥꯏꯒꯤ ꯂꯥꯛꯄ ꯑꯃ ꯋꯥꯔꯤ ꯀꯣꯏꯁꯟ ꯑꯃ ꯋꯥꯔꯤ ꯗꯦꯠ ꯀꯌꯥꯅꯣ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 2 ꯑꯗꯨꯗꯤ ꯑꯩ ꯀꯥꯎꯗꯦ ꯍꯥꯟꯅ ꯂꯥꯛꯄꯅꯦꯕ ꯑꯗꯨꯁꯨ ꯆꯨꯝꯃꯦ OBC ꯂꯧꯕꯅꯦꯕ ꯑꯗꯣ ꯑꯩ ꯋꯥꯅꯤ ꯁꯨꯝ ꯑꯕꯦꯒ ꯑꯩꯒꯁꯦ ꯑꯣꯟꯂꯤ 1 month ꯈꯛꯇꯅꯦꯕ ꯃꯥꯒ ꯑꯩꯒ ꯅꯣꯕꯦꯝꯕꯔꯗ ꯈꯪꯅꯔ ꯗꯤꯁꯦꯝꯕꯔ ꯆꯦꯜꯂꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯏꯁꯟ ꯇꯥꯔꯦ ꯂꯥꯛꯔꯣ ꯁꯤꯅ ꯁꯤꯗ ꯆꯥꯕꯁꯤꯗꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯍꯪꯈ꯭ꯔꯦꯀꯣ ꯅꯪ ꯆꯨꯝꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯑꯅꯤꯁꯨꯕ ꯂꯥꯛꯈꯤꯕꯗꯣ ꯌꯨꯝꯗ ꯅꯠꯇꯕꯤꯗ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯡꯉꯊꯦꯟꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯥꯛꯈꯤꯕꯗꯣ ꯑꯗ ꯏꯕꯥꯅꯤ ꯎꯅꯈꯤꯕꯗꯨ ꯀꯥꯏꯗꯅꯣ ꯑꯍꯥꯟꯕ ꯅꯠꯇꯕꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯎꯅꯈꯤꯕꯗꯣ ꯑꯅꯤꯁꯨꯕ ꯎꯅꯈꯤꯕꯗꯣ ꯂꯥꯡꯉꯊꯦꯟꯗ ꯎꯅꯕ ꯂꯥꯡꯉꯊꯦꯟ ꯎꯅꯕꯗꯤ ꯅꯣꯏ ꯊꯣꯡꯗꯨꯅꯤ ꯅꯣꯏ ꯊꯣꯡꯗꯨꯅꯤ ꯀꯩꯅꯣ ꯊꯣꯡꯗꯨꯅꯤ ꯅꯠꯇꯦ ꯊꯣꯡꯗꯨꯗꯤ ꯑꯩꯈꯣꯏ ꯃꯁꯤꯡ ꯃꯤ ꯑꯍꯨꯝꯂꯛ ꯁꯨꯗꯧꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯅꯤꯜ ꯍꯣꯏꯗ ꯆꯥꯛꯀ ꯆꯥꯕꯗꯣ ꯑꯩꯒꯤ ꯇꯔꯟꯅꯤ
ꯑꯁ ꯂꯣꯏꯔꯦ ꯀꯔꯤ ꯁꯤꯇꯤ ꯃꯗꯨ ꯄꯨꯂꯞ ꯇꯧꯕ ꯌꯥꯕ ꯀꯩꯅꯣ ꯅꯠꯇꯦ ꯀꯟꯇꯦꯟ ꯅꯠꯇꯦ ꯃꯇꯝꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯇꯝꯁꯦ ꯑꯉꯥꯡ ꯇꯨꯝꯈꯤꯕ ꯉꯥꯏꯕ ꯑꯗꯒꯤ ꯑꯕꯦꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤ ꯄꯥꯛ ꯇꯁꯦꯡꯅ ꯉꯝꯗꯦꯕ ꯑꯉꯥꯡ ꯇꯨꯝꯕ ꯃꯇꯝ ꯑꯕꯦꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯑꯍꯤꯡꯗ ꯑꯣꯏꯅ ꯅꯝꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯨꯡ ꯕꯥꯔꯣ ꯕꯥꯔꯣ ꯑꯃ ꯇꯥꯔꯦꯕ ꯑꯍꯤꯡꯒꯤ ꯄꯨꯡ ꯕꯥꯔꯣ ꯑꯃ ꯇꯥꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣꯁꯤ ꯍꯣꯏ ꯐꯖꯍꯟꯅꯤꯡꯕꯗꯣ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯐꯖꯍꯟꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯃꯛꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯨ ꯌꯥꯎꯁꯤꯜꯂꯛꯄ ꯇꯧꯕ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯀꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯍꯪꯅꯤꯡꯕ ꯍꯥꯏꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯗ ꯑꯕꯦꯒ ꯑꯩꯒꯤ ꯐꯣꯇꯣ ꯊꯥꯒꯠꯄꯅꯦꯕꯀ ꯀꯃꯦꯟ ꯁꯦꯛꯁꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯃꯊꯪꯗ ꯄꯨꯔ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ